Kurumzari ISTV Pau Ming Tabiri Basingbu Taram Nokchari Ahan Bada Maroiba Pau Handakta Union Defense Minister Laktuna NH37 Atubamatamda Semba Haunaba Thazaba Piram Labasu Biarona Lambi Sembagi Mami Udri Pau Satongna Pizari Handak Ikui Kuidana Union Defense Minister for State Jitendra Singh Laktuna Imphal Jiri Lambigi Mapham Khara Yengsilam Laba Matungda Atubamatamda Lambi Semba Haunanaba Thazaba Piramki Adubu ngasi phauba lambi asi biarona mapung fana semba haubagi mami udri Minister na numit 15 gi manungda expert team tharaktuna yengsin hanbaga loinana lambi sembagi report chayol khudingi pikhalaknaba biaroda khangalam khibani Adubu ngasi phauba lambi asi sembagi mami udri biarona haukiba August 5 dagi 3 amadi August 12 dagi 13 phauba lambi phattaba mapham semnanaba jiribam rom dagi mal puba gari sing Thazilaktanaba Kanghanki Adubu Handakta Lambigi Yadaba Mafam Semba Chatkiba TDC gi Miyoi Singna Halakpada Mafamadu Semlam Bagi Mami Taramde Paugi Tim Galoinana TDC gi President Ranjit Naluchingba Kangbo Singna Lambi Yadaba Mafam Sing Balu Single Amade Boulder Nung Puba Gari Sing Punna Chamasukna Manga Thadaduna Lambi Semki Lambi Singadu Pukri Dauna Komjau Gya Ramba Thengnaki Makoina Imphal dagi Jiri Fauba Lambi Semduna Chatkraba Matung Halakpada Biarona Semgani Haikiba Lambi gi Fibam Fagatna Leramba Amata Thengnarakide Makru Thongda Upaki Runner Athaba Oigedabadu Inchiama Thaba Oibana Numit Tarani gi Manungda Akaya Toy Toklamba Thengnaki Nungba dagi Sibilong Pauba Mafamasina NH37 gi Kwaidagi Fibam Sokpa Lambi Oiri Biarona Nekba local level ahum marikak lambi sem libani haiduna leiramba thengnarakhi garigi miyoi singna lambi asida chatpada awaba kaya mayoknari asigumba fibam asida Manipur sarkarna union minister da amuk khanghanduna lambi asi mapungphana semba haunanabagi apambasu gari chatliba miyoi kayana paumi singda fongdoknarakhi amadi sarkarna su lambi asi chatpa yananaba miyeng changbiu hairi Dingku Road ki Chingmairong Khongnangani Karak Tagi Kuman Lampak Bus Terminus Faubagi Lambi asi nupi singna thingzinduna changhan khidre Mari Lenaba Department na miyeng changba watpadagi Lambi asida komjau gaya ising thumzinduna leibani PWD na lambi phazana sembi daba amadi PHED na Suarez project ki thabak paikhatlam laga ningthijana semjilam dabadagi asigumba kudongchadaba asi mayokna bani haina nupi singna fongdoknarakhi Lambi asida miyoi kaya accident thokpadagi leigidaba yaure hairiba lambi matek asi ngasi nongmagi oina ima panthoibi street vendor union gi khoisaunaraba nupi singna thingjinduna lambi chatpa yahankidabani ngasi dagi Paraga numit 10 gi manungda PWD na athuba matamda lambi asi sembidrabadi matam chuppagi oina thingzillagani haina union gi nupi amana fongdorakhi aduna mafam maji sarkarna athuba matamda yengjenbidaba taragadi akoi akan makhongjang changjangani aduna akoi matam ma sama pizagani numit 10 jigi manungda koi lambi de sendi na baina akoi haijari koi ima akoi stipenda union gi makai de gini koi ngasi tawjari base aduna lambi de mayam ma extend thokpa de hanjan thokmandana akoi saura masini angam dare adagi lambi de mayam ma mothale adagi lambi sun mayam ma senga da koi yengbi dare aduna akoi si makai dagi lambi sebi na baina koi mayam bana ji kawjabare Handakta Wangkhei Angom Laikai da leiba Irom Lokendro gi yumda thamba helper amabu yamna sathina phukiba thodok adugi matangda World United Youth Club ki mifam pangthoktuna warep kaya laure hairi Warep sing adugi manungda Irom Lokendro gi imung manungna chathariba thawong sing adugi matangda kupna khana bagaloinana club ki primary member dagi punsi chupa tanthokpa amadi club asina koliba mafam de leiba miyoi singi thodok wathok thorakpada changhalamba thoklabadi imung adubusu inthokpa haina warep yauri Tamthina Purba Matungda Siba Oigani Haiba Miyoi Ama Moirangkom Makha Loklau Bungda Chili Ginger Fast Food Kam Mocktail Bargi Underground Water Tank Tleramba Thengnare Laikidraba Miyoi Adudi Nongthombam Sanjoy Chahini Fumari Apokpa Laikidraba Maipak
lamlongai mantri pukri dagini laikidraba miyoi asi loklau bungdagi ningombam mani kauba amana bhara sandokpa yumdagi ground floor da leiba fast food asigi mapuni hairi thaudogasi haugiba august tang 13 ki numidangi pung 3 makhairom taba matamda khaknarakibani thaudok thokphamdagi phangba paugi matungina sanjoy august 15 gi ayuk pung nipal tabadagi mayumdagi thokibani hairi fast food asida cook oiba miyoi anidi hauzik phauba thiwa khangdana leiri fast food ki mafam kharada e taramba thengnaki laikhidraba miyoi asigi masada thang gumbana yalaga hatpa oiramba yabagi thajaba lei Imphal West District Police ki team mamana asiba akchang postmortem ki damak rims ki mokta thamkre Ritual tradition in Manipur haiba hiramda ngarang dagi ibo yaima sumang lila sanglen da chatharakpa numit mangani gi state level awareness cum demonstration program da ngasi nat sankirtan amadi sankirtan gi matang da khananai nakhi Manipur nat kanbalup na sindu na chathaba thoram gi ngasi didi chanbada ISTV network ki president Khamba Salam Amzu gi president Wangkhemcha Syamjai amadi Jain Manipur Dance Academy gi director Opendro Sarmasu saruk yaki Oja Guru Kayana saruk yaki ba thoram aduda Opendro Sarmana wa ngangladuna aikhoi gi dharma kaitharagli basi chawkhalakpagi matungina aikhoi gi chatnabi amadi lining laisol kaya thoram singda yauraktabadagini miyamna lining laisol chatnabi kaya khangjinba darkar oi haiki Wangkhemcha Syamjaina phongdokhibada lamdam asi mapu pandabaga chap manare chatningba amadi tawningbada tawba leibak oire Purup kayagi pokpadagi siba phawbagi chatnabi amadi lining laisol gi thoram kaya leijai masi ngakpana aikhoi gi saktam ngakpa ngamgani haiki Khamba Salamna Manipur asi shanti oiba leibak ama oihange hairabadi aikhoi gi chatnabi lining laisol amadi thaksi khasi ngakna kanglup khudingmakna chatlaba kanda ngamgani Mari leinaba department amadi miyamna Manipur gi nat ki oiba pukai asi cheksina thamba amadi chawkhatnaba hona haningi haiki ai cham ai thamoi mani punamak aikhoi londa khoi banda aikhoi sanskrit ngangba kanglup sunati aikhoi lon leijari aikhoi lon pukai yakta chawlai aikhoi na mangal ba aikhoi na matam kuina singtha biduba adu muduna ngasi aikhoi da leibak sida tandu leita da kan chinadaba unite with ba thuli pise masjid kisu sarukama prangudana ai cham ai morni Thangmai bangi khuyathong da leibi mimana drabi nupi machamabu samaram mayai bamon lekai da leiba brahmachari mayum samanda kauba miyoi amana rep tawkiba thawongbu yaningdaba phongdoktuna ngasi wakat mifam chathakre Khuyathong da chathakiba wakat mifam aduda thangmaiban kendragi manungda leiba maira paibi loop club amadi miyoi kayana saruk yaki Saruk yakibi pramona thaudok asida chenariba rapis khudakta Manipur sarkar na fagadabani mangonda matik chaba ain gidandi fanghalu matamasu kuina sarkar na tumina leishin ba si yaningde sarkar na makhata na tumina leisilabadi civil society organization ki mateng lauduna tongan ba khongjang kaya changsil lagani haiki Sugum angang sima hindi kemi haibasi khangbire hairaga mateng pangirau sarkar na su akoi gi damatani haibasi angang sigim karigumba ma yangsing biraktragadi akoi nata ba khongjang mayam organization mayam si pulle hairaga khongjang asi changsan ba haiba ware base akoi ngasi gi dharana asida akoi aroi boina akoi ware khokjagadi Oksingda Nagan Balaina amadi matau karamna layangani haiba hiramda nomagi oiba seminar ama ngasi sanjen thongde leiba veterinary officer pangthokre thawramaduda department asigi commissioner Dr. L Lekhar amadi director Dr. Saido Khum Jautesu saruk yaki thawramgi saruk ama oina okta naganba porcine disease syndrome amadi laina asidagi ngakthok matangda akhang ahisingna wangangki Wangkai Kendragi Manung Daleba Miyoi Singda Pigadaba PGS ki Chakthung Amatamat Kibalaite Haina Kendra Sigi MLA gi PRO na Thadorakpa Cherolamana Fungdorakli
Yantokiba cheng amadi laukiba prajasingi masagi sahi yauba chapchaba record adu Imphal East DSO da matam chana thadaki loinana kendragi kotasu tha khudingi leptana piri PDS ki matangda miyoi kharana pangangda ngangbagi thabak mathangda chathabiganu hairi Bharatiya Janata Yuva Morcha Manipur Pradesh na sinduna ngasi Manipur University ki campus ta uchara kaya thakre August tha sibu maraibak ningbasingi ningsing tha haina thoram pangthokpagi saruk ama oina karmi kayana asigumba u thabagi thabagasi chathabani u thabagi thoram aduda MU gi VC H Nandakumar BJP gi Vice President H Joydev amadi BJP Youth President O Males amadi nupi karmi kaya singsu saruk yakhi O Males na campus asida uchara kaya tharibasi lamdamasigi maraibak ningba athauba singbu ningsing bagaloinana BJP na thama chupna palan tawrakpa adugi sharuk ama oinani umang wamang kaya koksilagtuna lamdamasigi akoibagi fibamda kaitharakliba asi kharadang oirabasu kanbada mateng oinabani haiki Masigi pandamdi kogi Pichivida kogi global change kogi aying asagi kogi yamna kogi environment change lakpa aduna masigi change na ngasagi kogi thoning daba laina mayam ama disease ano no mayam ama lakpasida masida koina kananabagi kogi pandamda hairiba BJYM sina kogi sanction jaba adugumba kogi phongthangni Imphal East District ki manung chanba Jiriwam de leiriba FCI godown asi awat pakaya mayok nari masida bari leinaba authority na miyeng changbiu haina godown asi gi department manager in charge Fanjobam Bismana Fongdokre mahagna makha taraduna train da purakli ba cheng asi thadapham gilambi asi yamna fatte godown yona truck ta cheng pusilakna bahona bada chauna awaba mayok nari Thamagi manungda train da daba kunmarigi kuthangda taret nipalak jiritam nalai maramaduna train gilambi loibadagi godown changpham phawbu gilambi asi phattabana truck sing changbada chauna awaba thengnabani Hauzik godown asi cheng metric ton lising mga khak thambayai hena chawba godown thambina ba haijabadagi metric ton lising tara chanba godown saragani haibagi pau fangle Masia thuba matamda thabak ta onthok piu amaromda hauzik staff tara leigedabagi mahutta staff tarukna yamna wana thabak tauri Imphal romdagi cheng lauba amuktada tata truck chaniyang khaidagi chahumlo lakpa asina awaba kaya thengnai cheng hapa amadi chingbagi matangda thengnariba awaba kaya si koknanaba sarkar na mieng changbiu haiki Siente maya da lakpase Machine loy hakanda amuk lak correct se machine matong de unload to ki problem kan le I will lay go down chi capacity je ko 5000 empty ka tane 5000 empty je handok na lak ni na ko na kan to ngam ba moya ko ki management na ano 10000 thamna ba na ordinary 10,000 ka order na ba ko ti kan play ki ba railway ki effort ro na ko ki siding ki changpan je Masih lambi si yamna bad condition hoiba hai masih ki lambi si sempi na phana na hai re और चिदल लाई बा रेक की रेल लाख की lambi si nakani se mal haba changpam je nakani se masih ma moi ki engineer tim ju la ami adegi te mafam border puthe ju la ami amade la ami lambi ke ju la ami la ge ye sumta ki ngasi ba ta masih ki kaino ta phang da ba Aroibada Maroiba Pau Amhana Pijari Handak Tau Union Defense Minister Laktuna NH37 Athuba Matamda Semba Hongnaba Thazaba Piram Labasu BRO na lambi sembagi mami udri ISTV Pau Mieng Tabiri Basingbo Amakhana Kurumzari